Educational Guide Center EGC Thobal Moijing da Sinduna Thobal Moijing Playground da ngarangdagi hauraga numit nini chatharakpa annual sports meet ki thoram loisinkhre loinana makok mathang takraba singdasu mana mathum piduna pukning thogatkhre Tongan sports makal tara henna pangthokiba sports meet loisinbagi thoramda EGC President Abdul Razak MM Loop asigi General Secretary MD Sahabuddin Elias Ellen Maibam amadi Vice President Aminuddin Moizing mayum yauna Loop asigi masak naiba thomi kayana saruk yaki thoram aduga mari leinana EGC gi President Abdul Razak MM na haikibada Sannakhotnaba Haibasi maru oiba education oibata natana haugatlagliba Naha singa tana thanaba yaroidaba punsigi mathel amani Masina Mayaikaba Chinjaktagi aranba Lambida chatkigadoraba Naha Kayabu Achumba Lambida Puraktuna mating laiba society ama oihanbada chauna mating pangi Asigumba sports makal asi chahi khudingi pangthoktuna Naha singbu Sannakhotnabagi apamba pokhanba mathau tai hiramasida mama mapa amadi lamdam asigi CSO singnasu akhanaba mityeng changba tangai fadi haiba wafamsu fongdokhi Sports Haibasi masi miyoibagi da tatna thanaba yadraba maru oina satra naharol singda satra naharol singase masina irang na maram oiraga sanaba yadadana lerakpa do karigumba masi pangthoklabadi masi loina makase makhoigi sports sanadrabasu makhoigi wakhalondi mangdana lerami haibase makhoigi na handaki aikoina pangthokjabasida uba phangi maramaduna aikoigi hogalakliba satra naharol singase masibu maru oina puning thogatnaba amadi Nisa gumba nattaba chinjak jadana aikoigi makhoigi stamina bu manghan nabo hotnari base sport ki competition ji lakpada sports ti pamjaba adugumba nattaba chinjak tadi luptuna laigadagi tawraba amadi lairaba singase sports aduna pamjabaduna magi pamjabaduna hai di mangbatare aduna masi thadok batai haibase sports na makhoida tambi aduna masi achauba education amani haibada haiman ba thoktraba adugumba sports amani aikoigi traditional oiba sports ase game ase masi mangki badagi yokhat nanabagi damakta aikoina masigi item ase hapchan jaba asida yamna phajana nga handaki sports meet ase takok warasena yamna phajaba mai pak ba purakre miyamna phajana cooperation pibidana